कुंथ्रा सुबा Assam Rifles की पोस्ट recruitment की chatkhiba kuki khutlai paiba singna Houkhiba September 18 fajinduna thamliba Oinam Thoithoi amasung Thokchom Thoithoiba tekta kaidana thadoraknaba Manipur leingakna sinbidabadagi ayukki pung ahumdagi sina Thoubal District pung niphunipan की general strike laothokkhibani. General strike asi Thoubal District की Tongan Mafamda miyam laktuna saugatli. Thoubal Mela Ground Wangjing amadi Lilong dasu general strike asi miyam thoklaktuna lambi thingbagi thabak chathari. Hꯧji miyoi ani bu pharaga mafam khangna thamliba ngasi phawda thadoraknaba leiba siga iroina tawjaba banni Lilong bazar to sokopida oiriba bangi phibam ni maramadana lambi de chatpiriba chadawok tawbiriba khudimangna banna Ahmad pabung biriam khoyam jari yuda ma oina haji ina pani phangre base akhoi yam nuaite khangode yang ware pabung ngasi phawon na hanli tholi birang se akhoi nu khut tha ba khopa am tawdri ban tawri basiru democratic oi mong tawjabani yaraga di pabung honi gyan tabiyu amadi indian policy paibi ba kambu mingone panjadra su mayam loi khangbiram gani athu matam ina pani thadok piro natta ta ga pabung akhoi ju hat ke ga thatok piro pabung Kangpati yang ware, ngangjari ba tawjari ba mayam se, dungge ilai chagi damda khalla ga tawjabani. Pabung na thu matam na basigi conclusion po biro mayam na santi polham biro